ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯅꯣꯛꯂꯛꯄꯗꯨꯗ ꯆꯥꯎꯕꯤ ꯆꯪꯂꯛꯏ꯫ ꯆꯥꯎꯕꯤꯅ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯕꯥꯅꯤꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯗꯨꯅ? ꯅꯪ ꯇꯥꯆꯧꯅ ꯀꯥꯏꯗ ꯂꯩꯍꯧꯔꯦ? ꯁꯅꯥꯅ ꯆꯥꯎꯕꯤꯗ ꯋꯥꯔꯤꯗꯨ ꯌꯥꯝ ꯁꯝꯅ ꯂꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯉꯥꯡꯁꯥ? ꯑꯗꯨꯗꯤ ꯏꯕꯨꯡꯒꯤꯗꯃꯛ ꯍꯥꯏꯅꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯅꯥꯇꯝꯐꯥ ꯇꯞꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯏꯅꯦ꯫ ꯁꯨꯔꯖꯀꯥꯟꯇ ꯁꯅꯥꯗ ꯁꯥꯎꯔꯥꯡ ꯌꯨꯔꯥꯡꯅꯅ ꯌꯦꯡꯂꯒ ꯂꯩꯊꯣꯛꯈꯤ꯫ ꯁꯅꯥꯇꯝꯐꯥ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯇꯣꯛꯅꯔꯦ ꯏꯅꯦ, ꯕꯕꯥꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯇꯥꯃꯣꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯀꯞꯂꯤꯕ꯫ ꯁꯨꯔꯖꯀꯥꯟꯇ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯉꯁꯤ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯁꯅꯥꯒꯤ ꯃꯇꯧꯁꯤꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯉꯥꯎꯔꯦ꯫ ꯃꯕꯨꯛꯇ ꯂꯣꯟꯅ ꯈꯟꯖꯩ, ꯏꯄꯛꯇ ꯄꯛꯆꯩꯗ ꯅꯪꯁꯦ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ꯫ ꯆꯥꯎꯕꯤꯗꯤ ꯈꯪꯗꯕꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯉꯣꯅꯗꯤ ꯄꯥꯝꯃꯣꯍꯦ ꯅꯨꯄꯥꯃꯆꯥ, ꯃꯗꯨ ꯅꯣꯡꯃꯁꯨ ꯁꯤꯗ ꯂꯥꯛꯂꯒ ꯏꯕꯦꯝꯃꯗ ꯈꯠꯅ ꯍꯧꯔꯝꯃꯤꯕꯅꯤ꯫ ꯃꯄꯥꯟꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯆꯥꯎꯕꯤꯅ ꯏꯍꯦ ꯅꯣꯏ ꯇꯥꯎꯆꯧ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯃꯣꯙꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯥꯏ ꯊꯦꯡꯉꯦ, ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ꯫ ꯆꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯅꯦ, ꯉꯁꯤꯗꯤ ꯃꯌꯥꯝꯁꯤ ꯂꯝꯇꯥꯏ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯔ ꯊꯦꯡꯅꯔꯨꯗꯅ ꯁꯤꯕ ꯌꯥꯎꯅꯔꯝꯗꯣꯔꯦꯍꯦ꯫ ꯑꯗꯨꯗ ꯇꯟꯖꯥ ꯆꯥꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯀꯥꯡꯖꯩ ꯀꯥꯡꯉꯨꯗꯨ ꯄꯥꯏꯔꯒ ꯍꯣꯠ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯍꯔꯦ ꯍꯔꯦ, ꯃꯤꯅ ꯎꯕ ꯂꯥꯏ ꯍꯥꯏꯗꯨꯅꯤ, ꯏꯁꯣꯔ ꯈꯨꯔꯝꯗ꯭ꯔꯕꯁꯨ ꯃꯣꯏ ꯑꯣꯏꯅ ꯈꯨꯔꯝꯗꯧꯅꯤ꯫ ꯆꯠꯁꯤ ꯏꯕꯨꯡꯉꯣ ꯃꯆꯥ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯌꯥꯅꯤ ꯇꯥꯆꯧ, ꯑꯩ ꯏꯊꯟꯗ ꯆꯠꯈ꯭ꯔꯒꯦ, ꯇꯥꯆꯧ ꯄꯣꯊꯥꯕꯤꯔꯣ꯫ ꯃꯣꯙꯨ ꯃꯅꯥꯎꯒꯤ ꯃꯥꯏꯊꯣꯡꯗ ꯍꯣꯡꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯗꯤ? ꯁꯨꯔꯖꯀꯥꯟꯇꯅ ꯌꯥꯔꯅꯤ ꯇꯥꯆꯧ, ꯃꯤꯅꯤꯠ 35 ꯀꯨꯟ ꯃꯉꯥꯏ, ꯄꯥꯈꯠꯄꯤꯔꯨꯔꯅꯨ, ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯎ ꯄꯤꯖꯔꯛꯀꯦ꯫ ꯃꯦꯗꯥꯝ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯏꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛ꯫ ꯁꯅꯥꯅ ꯐꯅꯤ ꯇꯥꯃꯣ꯫ ꯆꯥꯎꯕꯤꯅ ꯌꯧꯔꯣ ꯌꯧꯔꯣ ꯏꯕꯨꯡꯉꯣ꯫ ꯁꯨꯔꯖꯀꯥꯟꯇ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅ ꯃꯥꯏ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯨꯡ 1 ꯇꯥꯔꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯋꯥ ꯊꯝꯈ꯭ꯔꯒ ꯁꯨꯔꯖꯃꯅꯤꯒꯤ ꯊꯃꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯔꯥꯖꯦꯟ ꯃꯄꯥ ꯃꯆꯥꯕꯨ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯗꯅ ꯃꯍꯥꯛ ꯇꯣꯂꯣꯃꯨꯕꯨ ꯂꯣꯟꯅ ꯁꯦꯟꯅꯔꯛꯂꯦ꯫ ꯁꯨꯔꯖꯀꯥꯟꯇꯗ ꯃꯍꯥꯛꯅ ꯇꯣꯂꯣꯃꯨꯕꯨ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯃꯤ ꯑꯝꯇ ꯈꯪꯍꯟꯗꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯦ꯫ ꯁꯨꯔꯖꯃꯅꯤꯅ ꯊꯕꯛꯁꯤ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ, ꯃꯈꯣꯏ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯋꯥꯐꯝꯁꯤ ꯁꯨꯔꯗꯤꯗ ꯍꯥꯏꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯞꯅ ꯈꯜꯂꯨꯔꯒ ꯀꯅꯥꯒꯤꯁꯨ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯊꯦꯝꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯅꯨꯄꯥ ꯃꯆꯥ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯍꯣꯏ ꯕꯕꯥ, ꯑꯗꯨꯕꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯁꯨꯔꯖꯃꯅꯤꯅ ꯏꯄꯥꯅ ꯇꯧ ꯍꯥꯏꯕꯁꯤꯗ ꯇꯧ, ꯅꯪꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯁꯨꯔꯖꯀꯥꯟꯇꯅ ꯇꯣꯂꯣꯃꯨ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯇꯣꯂꯣꯃꯨꯗꯨ ꯁꯝ ꯀꯛꯐꯝꯗ ꯁꯝ ꯀꯛꯄ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯁꯨꯔꯖꯀꯥꯟꯇꯅ ꯎꯔꯦ꯫ ꯁꯨꯔꯖꯀꯥꯟꯇ ꯆꯪꯂꯛꯏ꯫ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯁꯤꯕꯣ? ꯑꯩꯁꯨ ꯁꯝ ꯀꯛꯀꯦ ꯇꯧꯕꯅꯦ꯫ ꯇꯣꯂꯣꯃꯨꯅ ꯑꯈꯪꯗꯦ ꯏꯌꯥꯝꯕ, 1-2 ꯋꯥꯠꯂꯤ ꯉꯥꯏꯌꯨ ꯍꯥꯏ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯏ ꯇꯥꯔꯦꯅꯦ꯫ ꯇꯣꯂꯣꯃꯨ ꯅꯣꯛꯂꯛꯏ꯫ ꯁꯨꯔꯖꯀꯥꯟꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ? ꯇꯣꯂꯣꯃꯨꯅ ꯇꯥꯃꯣ, ꯑꯩꯕꯨꯗꯤ ꯖꯤꯔꯤꯗꯩꯅꯤ, ꯑꯗꯣ ꯁꯤꯗ ꯁꯨꯝ ꯂꯩꯔꯦ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯑꯩ ꯈꯪꯕ꯭ꯔꯥ? ꯇꯣꯂꯣꯃꯨꯅ ꯈꯪꯗꯦꯕꯣ ꯇꯥꯃꯣ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯑꯩ ꯅꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄ ꯁꯨꯔꯖꯃꯅꯤꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯇꯣꯂꯣꯃꯨꯅ ꯑꯣ ꯕꯕꯥ ꯃꯕꯨꯛ ꯐꯕꯗꯣ? ꯁꯨꯔꯖꯀꯥꯟꯇꯅ ꯍꯣꯏ, ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯇꯣꯂꯣꯃꯨꯅ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯇꯥꯃꯣ, ꯑꯗꯣ ꯏꯆꯦꯒ ꯕꯕꯥꯒ ꯌꯨ ꯌꯥꯝ ꯊꯛꯄꯁꯤꯗ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯊꯕꯛꯇꯤ ꯅꯪꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯕ꯭ꯔꯥ? ꯅꯣꯏ ꯅꯆꯦꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯣ? ꯇꯣꯂꯣꯃꯨ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯦꯁ ꯀꯥꯏꯗꯩꯅꯣꯗ, ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯤ, ꯑꯩꯉꯣꯟꯗ ꯑꯄꯥꯏ ꯑꯄꯥꯏ ꯄꯣꯠꯅ ꯅꯨꯡꯇꯤꯒꯤ ꯊꯥꯏ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦꯅꯦ, ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯪꯕꯣ? ꯇꯣꯂꯣꯃꯨꯅ 53 ꯁꯨꯔꯦ ꯇꯥꯃꯣ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯑꯩꯈꯣꯏꯗ ꯀꯣꯏꯔꯨꯁꯤꯔꯣ ꯉꯁꯤ? ꯇꯣꯂꯣꯃꯨꯅ ꯀꯩꯗꯧꯕ? ꯁꯨꯔꯖꯀꯥꯟꯇꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯨꯁꯤ, ꯁꯪꯗꯕ꯭ꯔꯣ? ꯇꯣꯂꯣꯃꯨꯅ ꯉꯁꯤꯗꯤ ꯁꯪꯕꯨꯗꯤ ꯁꯪꯉꯤ, ꯕꯕꯥꯒ ꯏꯆꯦꯒꯁꯨ ꯊꯕꯛ ꯑꯃ ꯄꯨꯟꯅ ꯆꯠꯈꯤ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯩꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯇꯧꯔꯒ ꯆꯥꯛ ꯆꯥꯔꯨꯁꯤꯗꯅ, ꯕꯕꯥꯅꯁꯨ ꯅꯪ ꯎꯅꯤꯡꯉꯤ ꯌꯥꯝ ꯍꯥꯏꯕꯅꯤ, ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯕꯥꯏꯛꯁꯤ ꯑꯃꯨꯛꯇ ꯊꯧꯖꯜꯂꯨ, ꯑꯩ ꯇꯣꯡꯒꯦ꯫ ꯑꯇꯩ ꯂꯥꯏꯔꯗꯅ ꯇꯣꯂꯣꯃꯨ ꯕꯥꯏꯛꯇꯨ ꯊꯧꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯈꯨꯗꯛꯇ ꯌꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯇꯥꯃꯣ, ꯁꯝꯒ ꯀꯛꯄꯒ ꯇꯣꯛꯂꯁꯤ, ꯆꯠꯁꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯂꯣꯃꯨꯅ ꯕꯥꯏꯛꯇꯨ ꯊꯧꯗꯨꯅ ꯁꯨꯔꯖꯀꯥꯟꯇꯅ ꯇꯣꯡꯂꯒ ꯂꯥꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯁꯨꯔꯖꯃꯅꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯇꯣꯂꯣꯃꯣ ꯏꯆꯥ ꯂꯥꯛꯏꯔꯥ? ꯇꯣꯂꯣꯃꯨꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯕꯕꯥ, ꯕꯕꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯖꯥꯠꯅꯤꯅꯦ꯫ ꯁꯨꯔꯖꯃꯅꯤ ꯅꯣꯛꯏ, ꯂꯥꯎꯅꯦ ꯂꯥꯎꯅꯦ, ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤꯅꯦ꯫ ꯇꯣꯂꯣꯃꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯔꯖꯃꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯁꯨꯔꯖꯀꯥꯟꯇꯁꯨ ꯐꯝꯂꯛꯏ꯫ ꯁꯨꯔꯖꯃꯅꯤꯅ ꯇꯣꯂꯣꯃꯣ, ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫
ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯕꯕꯥ ꯔꯥꯖꯦꯟꯒꯤꯗ ꯂꯩꯔꯤꯕꯁꯤ ꯊꯥꯗ ꯂꯨꯄꯥ ꯀꯌꯥ ꯄꯤ? ꯇꯣꯂꯣꯃꯣꯅ ꯕꯕꯥ 6,000ꯅꯤ꯫ ꯁꯨꯔꯖꯃꯅꯤꯅ ꯀꯣꯟꯅꯕ꯭ꯔꯣ? ꯅꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯅꯪꯕꯣ? ꯇꯣꯂꯣꯃꯣꯅ ꯏꯆꯤꯜ ꯏꯅꯥꯎ 5ꯅꯤ ꯕꯕꯥ, ꯑꯩꯅ ꯑꯍꯜ, ꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗꯕꯅ ꯑꯩꯅ ꯇꯥꯟꯕꯁꯤꯅ ꯌꯨꯝꯗ ꯄꯨꯂꯞ ꯄꯤꯔꯒ ꯏꯃꯥꯅ ꯀꯣꯟꯅꯅꯕ ꯁꯤꯟꯕꯅꯤ꯫ ꯑꯩꯅ ꯒꯁꯤꯀꯤ ꯂꯧꯍꯧꯕ ꯅꯠꯇꯦ꯫ ꯀꯣꯟꯅꯕꯒꯤ ꯋꯥꯗꯤ ꯁꯨꯀꯣꯟ ꯀꯣꯟꯅꯗꯦ, ꯑꯩꯅ ꯁꯤꯗ ꯉꯝꯅ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯁꯨꯔꯖꯃꯅꯤꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯤꯗꯤ ꯇꯨꯡꯁꯤꯟꯕꯒ ꯉꯝꯕ ꯅꯠꯇꯦꯅꯦ, ꯏꯪꯈꯣꯜ ꯁꯝꯕꯜꯗꯤ ꯀꯝꯗꯧꯕ? ꯇꯣꯂꯣꯃꯣꯅ ꯏꯪꯈꯣꯜꯗꯤ ꯕꯕꯥ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯥꯕꯗ ꯌꯣꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯪꯈꯣꯜ ꯂꯩꯇꯦ ꯕꯕꯥ꯫ ꯁꯨꯔꯖꯃꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯇꯣꯂꯣꯃꯣꯅ ꯍꯥꯏꯕꯤꯌꯨ ꯕꯕꯥ꯫ ꯁꯨꯔꯖꯃꯅꯤꯅ ꯅꯪ ꯉꯁꯤ ꯁꯪꯁꯥꯔꯁꯤꯗ ꯆꯠꯅꯔꯤꯕ ꯄꯨꯝꯅꯃꯛ, ꯏꯪꯈꯣꯜ, ꯂꯧ, ꯄꯩꯁꯥ, ꯏꯖꯠ, ꯒꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯄꯥꯝꯕ꯭ꯔꯥ? ꯇꯣꯂꯣꯃꯣꯅ ꯄꯥꯝꯕꯗꯤ ꯄꯥꯝꯃꯤ ꯕꯕꯥ, ꯑꯗꯨꯗ ꯁꯨꯔꯖꯃꯅꯤꯅ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯦ ꯅꯠꯇ꯭ꯔꯥ? ꯇꯣꯂꯣꯃꯣꯅ ꯍꯣꯏ ꯕꯕꯥ꯫ ꯁꯨꯔꯖꯃꯅꯤꯅ ꯑꯗꯨ ꯑꯆꯨꯝꯕꯅꯤ, ꯐꯠꯇꯕ ꯊꯕꯛꯀꯤꯗꯃꯛ ꯃꯃꯜ ꯂꯧꯕꯗꯤ ꯁꯅꯥꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯤꯔꯕꯁꯨ ꯂꯧꯔꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯕꯕꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯑꯐꯕ ꯊꯕꯛꯅꯤ꯫ ꯇꯣꯂꯣꯃꯣꯅ ꯇꯥꯛꯄꯤꯌꯨ ꯕꯕꯥ꯫ ꯁꯨꯔꯖꯃꯅꯤꯅ ꯋꯥꯐꯝꯁꯤ ꯆꯤꯟ ꯑꯅꯤ ꯊꯣꯛꯄ ꯌꯥꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯤꯟ ꯊꯣꯛꯂꯝꯂꯕꯗꯤ ꯕꯕꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯚꯥꯞ ꯇꯥꯕ꯭ꯔꯥ ꯇꯣꯂꯣꯃꯣ? ꯇꯣꯂꯣꯃꯣ ꯁꯨꯔꯖꯃꯅꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯔ ꯑꯗꯨ ꯈꯪꯏ, ꯔꯥꯖꯦꯟ ꯈꯣꯏꯅ ꯉꯥꯡꯅꯕꯗ ꯇꯠꯇꯅ ꯇꯥꯔꯕꯅꯤ꯫ ꯃꯍꯥꯛ ꯃꯇꯤꯛ ꯂꯩ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯥꯈꯤꯕꯅꯤ꯫ ꯈꯟꯊꯔꯒ ꯈꯨꯝꯂꯛꯏ, ꯕꯕꯥꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯕꯗꯨ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯨꯔꯖꯃꯅꯤꯅ ꯅꯈꯣꯏꯗ ꯂꯥꯛꯄ ꯁꯥꯃꯨ ꯍꯥꯏꯗꯨ ꯅꯍꯥꯛ ꯈꯪꯏꯗꯅ? ꯇꯣꯂꯣꯃꯣꯅ ꯑꯍꯣꯏ, ꯁꯛ ꯌꯥꯝ ꯇꯥꯈꯠꯄ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ? ꯁꯨꯔꯖꯃꯅꯤꯅ ꯍꯣꯏ ꯍꯣꯏ ꯃꯗꯨꯃꯛꯅꯤ, ꯃꯍꯥꯛꯀ ꯅꯪꯒꯤ ꯅꯆꯦꯒꯅ ꯁꯤꯟꯅꯔꯒ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯇꯣꯂꯣꯃꯣꯅ ꯇꯣꯏꯅ ꯇꯥꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯉꯥꯎꯕ ꯈꯨꯗꯤꯡꯒꯤ ꯃꯇꯨꯗ ꯉꯥꯡꯂꯒ ꯑꯀꯟ ꯁꯥꯏ, ꯑꯗꯨꯕꯨ ꯇꯣꯂꯣꯃꯣ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨꯗ ꯁꯨꯔꯖꯀꯥꯟꯇꯗꯤ ꯇꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯟꯈꯤꯕꯗꯨꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯄꯥꯅ ꯃꯗꯨ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯉꯛꯈ꯭ꯔꯦ꯫ ꯃꯄꯥꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ꯫ ꯁꯨꯔꯖꯃꯅꯤ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨ ꯍꯪꯂꯛꯇ꯭ꯔꯕꯁꯨ ꯚꯥꯞ ꯇꯥꯔꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯋꯥꯐꯝꯁꯤ ꯏꯄꯥꯅ ꯅꯉꯣꯟꯗ ꯅꯍꯥꯟꯈꯩ ꯇꯝꯗꯕꯅꯤ꯫ ꯃꯁꯤ ꯈꯪꯕ ꯅꯨꯃꯤꯠꯇꯅꯤ ꯏꯄꯥꯅ ꯌꯥꯝ ꯊꯤꯅ ꯅꯥꯈꯤꯕꯗꯨ꯫ ꯁꯨꯔꯖꯀꯥꯟꯇꯅ ꯕꯕꯥ, ꯑꯗꯨꯒ ꯅꯆꯥꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯨꯔꯖꯃꯅꯤꯅ ꯏꯕꯦꯝꯃꯅ ꯌꯥꯗꯕꯒꯤꯅꯤ, ꯅꯍꯥꯛꯇꯤ ꯐꯥꯊꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯄꯥꯕꯨ ꯊꯤꯡꯕꯅꯤ꯫ ꯇꯣꯂꯣꯃꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯇꯣꯂꯣꯃꯣ ꯅꯪꯅ ꯅꯨꯄꯥꯗꯣ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯃꯣꯏꯅ ꯌꯨ ꯉꯥꯎꯕꯗꯒꯤ ꯁꯣꯏꯗꯅ ꯁꯥꯟꯅꯔꯛꯂꯕꯗꯤ ꯏꯄꯥꯗ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗ ꯄꯤꯌꯨ꯫ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯉꯝꯂꯕꯗꯤ ꯏꯄꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯐꯝ ꯑꯃꯗ ꯏꯪꯈꯣꯜ ꯑꯃ, ꯂꯧ ꯄꯔꯤ 2, ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯑꯃ, ꯑꯗꯨꯒ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10 ꯅꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯕꯕꯥ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯗꯨꯅꯤ꯫ ꯅꯪ ꯈꯜꯂꯨ, ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯨ ꯗꯟꯗꯤ ꯐꯪꯍꯟꯁꯤ, ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯅꯅꯥꯎꯁꯤꯡꯕꯨ ꯀꯣꯜꯂꯒ ꯅꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯁꯨꯔꯖꯀꯥꯟꯇ ꯃꯔꯛ ꯊꯠꯂꯛꯏ, ꯕꯕꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯌꯥꯎꯍꯟꯗ꯭ꯔꯕꯁꯨ ꯌꯥꯏ, ꯅꯆꯥ ꯇꯧꯖꯒꯦ, ꯅꯆꯥꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯁꯨꯔꯖꯃꯅꯤꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯛ ꯏꯄꯥꯅ ꯈꯜꯂꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯏꯕꯦꯝꯃ ꯁꯅꯥꯅ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯊꯕꯛꯁꯤ ꯑꯥꯏꯟꯒꯤ ꯃꯈꯥꯗ ꯇꯧꯕ ꯄꯥꯝꯃꯤ, ꯃꯗꯨꯃꯛꯁꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯏꯄꯥꯅ ꯂꯧꯏ꯫ ꯁꯨꯔꯖꯀꯥꯟꯇ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯂꯣꯃꯣꯁꯨ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ 7-10 ꯊꯣꯛꯅ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯂꯦꯅꯥ ꯃꯄꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯃꯔꯝꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯅ ꯃꯥꯕꯨ ꯃꯤꯅꯥꯏ ꯃꯤꯅꯥꯏ ꯍꯥꯏꯗꯨꯅ ꯀꯧꯏ, ꯊꯕꯛꯁꯨ ꯃꯤꯅꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯩ꯫ ꯐꯨꯕ ꯆꯩꯕ, ꯇꯠꯇꯅ ꯃꯃꯥꯏꯗ ꯂꯨꯈꯥꯛꯅ ꯂꯪꯁꯤꯟꯕ, ꯑꯄꯥꯏꯕ ꯄꯣꯠꯅ ꯊꯣꯝꯕꯗꯒꯤ ꯁꯣꯛꯇꯨꯅ ꯏ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯈꯥꯡꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛꯁꯤꯗ ꯇꯝꯗꯨꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯂꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯤ꯫ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯇꯣꯂꯣꯃꯣꯅ ꯍꯣꯏ ꯕꯕꯥ, ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ꯫ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛ ꯁꯤꯗꯧ ꯑꯃꯍꯥꯅꯤ, ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯧꯁꯨ ꯅꯠꯇꯦ, ꯑꯩ ꯗꯥꯎ ꯌꯦꯡꯂꯒꯦ꯫ ꯁꯨꯔꯖꯃꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ, ꯅꯪꯒꯤ ꯃꯤꯡꯗ ꯑꯦꯀꯥꯎꯟ ꯂꯩꯕ꯭ꯔꯥ? ꯇꯣꯂꯣꯃꯣꯅ ꯍꯣꯏ, ꯑꯃꯈꯛ ꯂꯩꯖꯩ꯫ ꯁꯨꯔꯖꯃꯅꯤ ꯁꯨꯔꯖꯀꯥꯟꯇꯗ ꯅꯨꯄꯥ ꯃꯆꯥ ꯆꯠꯂꯣ, ꯑꯉꯥꯡꯁꯤꯒꯤ ꯃꯤꯡꯗ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯔꯒ ꯂꯨꯄꯥ ꯂꯥꯈ 10 ꯍꯥꯞꯆꯤꯜꯂꯝꯃꯨ, ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯎꯍꯜꯂꯨ꯫ ꯑꯗꯨꯒ ꯇꯣꯂꯣꯃꯣ, ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤ ꯑꯩꯅ ꯁꯦꯜ ꯑꯣꯏꯅ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯊꯣꯛꯄꯗ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ꯫ ꯅꯪꯅ ꯄꯩꯁꯥ ꯑꯁꯤ ꯍꯥꯠꯂꯕꯁꯨ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯂꯧ ꯄꯔꯤ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯁꯪꯒꯝ ꯑꯃꯒꯤ ꯃꯃꯜ ꯐꯪꯕ ꯅꯠꯇꯦ ꯑꯐꯕ ꯃꯐꯝꯗꯗꯤ꯫ ꯄꯔꯤ 2 ꯍꯥꯏꯕꯁꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯒꯨꯝꯕ ꯁꯪꯒꯝ 9ꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯉꯣꯟꯗ ꯄꯦꯟꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯋꯦꯁꯀꯤ ꯁꯣꯔꯣꯛ ꯃꯄꯥꯜ ꯑꯃꯗ ꯂꯩꯕ ꯑꯩꯒꯤ ꯂꯧꯁꯤꯡꯒꯤ ꯃꯅꯨꯡꯗ
atang mafam amani yaurabadi sangam amagi mamal crore mathak ngaktani nang bhab tabra tolamo adu hanu gyan tadaba angang sunati Srijamani gi wa tabada mahak gyan mangkhre mangna taibangla khangkhidre adubu mahakna jingnana hanglai baba Rajen mapa machana aina thabuk tu tawi khanglaklabadi kamdauba ngasai ke tumina leramba Surjakanta nuklai tapna hairei matamduda nang crorepati ni tolamo sel oina leitrabasu property oina leirani adu orabadi nang na makhoibu kigidorabisi kaigino adugi mathakta nang nupani pungna maksigi amuksu mathakta baba amadi aina nangi natungda lepkani tolamu bhab takre hawatlaga hairei adudi baba ay yaujakrage Surjakantana karigya aina chak chakhisi haibadudi lao chak charaga chalo chak chaba loraga bengta aduga nang boina parking phau thinbini Surjamani na phare neyambaga chak charuro ani du changkhre tolamusu nupa macha daw yenglage khankhre Surjamani Rajen mapa machabu ningsingduna mabukta singi asumna tolamu Rajen gide yorokpada mapa macha hala amdri phanadi thengre yumgi loisingdaba singdu loisindana adum lerami ngasidi mahak thabak amata tawningdre magi account da yahaw paisa singdu ningsinglai amanba phirol yomlaga thamliba khaw amadi kachinda thariba hipnaba phidu yengladuna tapna himtharai momon noi noktuna adum laikhre maramdi haribo wafamdudi samunu yungauduna laklabadi soidana dum pallagada wafam nisi madi khangi kaisu thoina lugadaba nate adugisu mathakta Surjamani haribo ahalsi mangonda nam thak toro hebasi mayam munna khangi tolamu manglana amada tawkhre asumna hapta amarom hawkhre samudu toina lai adubu Rajen ga wari saraga hekta hanki tolamu tanja ama iphang phangdre adubu ngasidi tolamu gi numit oire Rajen kadai noma ni lerakani haiduna chatkhre madugi chance logduna machana pi apumbidu yu tap tai ngauraga samuga lakle ka hek yobuga samuna lauri hai tolamo chana bapuro puklame he gadha minute khare leiraga tolamo chana bapuduna lakpada thongjin yobada tolamo gi live khuba numit haidu thokle mahak phone du sat lok tholaga recording on tawi Helena na lawai nupi magumana aingonda singnaba sari ma nungai ni do handakte samuna minnai nupi sanna tamfa nang aina nang dilaidana noi minai kan khaba thoiba du faw aina ngam pa chingolda nongmaina phadar kapthat pibani nang di kari oini ha tongning ba tawzaro gadha nupi yengnaba tai handakte Helena aingonda singnabaga sari punamak agi plan ne se khangzara moi minnai nupi do sanata fa nang kapadu uraga aina khakna nokibado kaya da nungairaba Rajen gi macha nupi Helena aina kaya da penjakhiba samuna aidi nungsidro Helena Surjakantaga aiga kanana Helena na kaidong nungsidane aina haibabu yardi loi nungsire yadraba hatoe thoiba hatpa dumaina samuna aiga chap manare na adudi taibang pal sidi angamba khoina pangadabani Helena na achongmani madui minai tolamuduna kayo khorjano hai minai tolamo phone du khulai thonu muthatlaga hapchinkhre aduga changlai laksari iche Helena na laksari kaina chanabaduda yengi sa oramdabaduda mamaida langsilai minai aduga madudi noi napa asibaduna chagadaba khangaba tolamuna iche sale hodre adunani samu phedi hogalaklaga se paisa sida leire minai noina pamba selsi pamkhraba chalo leiruso si haraga paisa du mamaida langsilai aduga kawraga tange tawbada ngapa ngamdadana Helena da oina upsellaga tare aduga maya du higatlaga noksili Helena sauraga hogalone pa e tolamu tukachaduna paisa du khungalaga problem thoklai kaitel hek yobaga maha khama ngamdraduna Surjamani da phone tawrai Surjamani na hello tolamuna baba na haibadu leire lobiraro Surjamani na sabas aina yamba tharaki kaidano nang tolamuna akhogi bazar dudani phone thamkhre tolamu matomda soli tas ani sida sirasan paisa ga phangdra to haiduni ai ken khandre